Hello, good morning. Ado echanupise hogotpa makhon tai khali hogotle mayam jingsi. Iro. Akana mana. Uira ne. Tum hogala ka kai mali masak se. Imai ma tangare. Ngaji chicha lagte ni ne. Kana mana gi chicha. Macam mana? Oh, macam mana? Tum hogala pagi masak se. Good morning. Good morning. Kadoroge. Tum pendra ba? Tum pendra ba ne? Macam cinganu nani? May pema. Macam cinganu nani? Good morning. No kada say good morning. Tut. Hogala. Haubi jaw sila. Haubi. Jambata wasila. Ima? Gadahan pijidi. Talli siya yung. Ba. Kino? Kain siya kara. Ado mayam ay hajik breakfast sembe tawri ase charaga idi thabak chatuine bako ado lunch ti halaga dum charani duty halaga ase chana bi karputune mayam tespataga ai se thau da hana sabai se ngauraga hap toini chana bi karput katang hapadi manam nungsina ko ado laiga badam ga suraga hapadi dum haubane ba sumaina sabai gi halwa semba se ado ai hojik se mani semaga dum chaga si dum char chatrobani haidi morning na yam heavy breakfast to bosu ngai te ko chaka chara chapado horen de halaga chak chaba ngamde ba ada ai di morning se di dum hana de sum light breakfast chaba do hainei ko tan oraga su tan ama gumba ani gumba chaga thakpan da sangom ga ado sawai gumba sumaina dum light breakfast leidana ado chaga chapado nungai comfortable yak chang jange ba ko aduna ise semga Lighting mana tangga kahal. Ado mayam ay hali semba suloy dore ado ay mantagi sumaina dum chat na khot na bay lang ba siya muway ko nung saga sabane andag se khangde thabak tawo su taw da su pangwa ta wai hachang se kene nung sa sab sina ko chok thai ba adu duna nungai te टिफिन गुम्बा खरा दुम पुरागा चलासु हैरा गुम्बा सोइरागा ने आदा दुम ड्यूटी वारागा चानाबा दुसु सेम दोइनी आदि मैम वीडियो से मथंग जेंगनासी असे हलवा से मैम आई खरा दाम तौसल्लेबा को कइगिनो हाइदुगा होरेन दे खोइना नासु लागा लाकपगा दुम चागा मासु गतंग आदि चक चाद्रिङाइदा खतंग फ्रेश ओइदना सि खतंग पिजरादि मसादो नुआइनी ado lakpa su chak hai janing da buni saba matam do ma di chak se chaga da charoi da khangde chak ti hap tuine ba adu raga su sisina ina khajam hawraga thambirame kaina de aina horen halakpa matam duga man thongpa matam ga chana dui ba do aina halakpa ga ta wasu wani ko adu duna aina haji chu morning siga khajam hawraga thamani horen sangom khara hapchal laga sahal laga angam chamina duine ba
ꯑꯩ ꯃꯌꯥꯝ ꯔꯦꯗꯤ ꯇꯧꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯁꯤ ꯆꯥꯔꯒ ꯆꯠꯇ꯭ꯔꯨꯕꯅꯤ ꯁꯦ ꯏꯪꯉ ꯃꯇꯨꯡꯗꯅꯦ ꯁꯨꯃꯥꯏꯅ ꯀꯂꯔꯁꯦ ꯆꯦꯟꯖ ꯂꯥꯛꯏ ꯁꯪꯒꯣꯝꯒꯁꯦ ꯄꯨꯔꯥ ꯐꯛꯆꯟꯈ꯭ꯔꯦ ꯑꯗꯣ ꯑꯩ ꯆꯥꯗꯤ ꯊꯛꯑꯔꯣꯏ ꯏꯁꯤꯡꯁꯤꯒ ꯑꯣꯏꯅ ꯊꯛꯑꯒ ꯆꯠꯂꯅꯤ ꯍꯧꯖꯤꯛꯅ ꯃꯌꯥꯝ ꯑꯩ ꯆꯥꯕ ꯂꯣꯏꯔꯒ ꯑꯉꯥꯡꯁꯦ ꯂꯨꯖꯊꯣꯛꯄꯤꯔꯝꯒꯦ ꯍꯥꯏꯗꯤ ꯃꯃꯥꯁꯨ ꯃꯊꯟꯇꯅꯤꯅ ꯂꯣꯏꯅ ꯉꯝꯗꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯗ꯭ꯌꯨꯇꯤꯗꯩ ꯍꯜꯂꯛꯑꯦꯕꯀꯣ ꯑꯩꯈꯣꯏ ꯅꯅꯥꯎꯁꯨ ꯉꯁꯤ ꯂꯥꯛꯀꯅꯤ ꯑꯗꯣ ꯄꯄꯥ ꯂꯧꯕ ꯆꯠꯀꯦ ꯇꯧꯔꯤ ꯁꯥꯕꯅ ꯂꯣꯏꯔꯦ ꯃꯌꯥꯝ ꯋꯥꯁꯨ ꯋꯥꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯊꯪ ꯃꯊꯪ ꯌꯦꯡꯃꯤꯟꯅꯁꯤ ꯀꯩꯀꯩ ꯇꯧꯕꯗꯣ ꯁꯤ ꯆꯥꯁꯨ ꯀꯣꯏꯁꯤ ꯀꯣ ꯆꯦ ꯅ 이제 라미숑 와 진짜는 난기 뽀뽀래 와 Nana? 너희정 Ding ding ding. बागुलु मुना माली है मसक चमा नहीं है सिचाना कई ले रही बनंगी से वाह 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 Belum lagi dah. वाह 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 ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯅꯅꯥꯎꯁꯦ ꯃꯥ ꯑꯉꯥꯡꯒꯤ ꯆꯥꯎꯕ ꯁꯣꯁꯇꯤ ꯀꯩꯝꯇ ꯆꯥꯎ ꯐꯪꯖꯗ꯭ꯔꯕꯅꯦꯕꯀꯣ ꯃꯥꯒꯤ ꯊꯕꯛꯀꯤ ꯃꯥꯁꯦ ꯗꯦꯜꯂꯤꯗ ꯂꯩ ꯑꯗꯨꯗꯣ ꯑꯗꯨꯒ ꯅꯨꯃꯤꯠ ꯊꯥ ꯑꯃꯒꯤ ꯁꯨꯇꯤ ꯊꯣꯛꯂꯛꯄꯅꯦꯕꯀꯣ ꯃꯥꯏ ꯁꯨꯇꯤ ꯐꯪꯗꯅ ꯑꯗꯨꯗꯨꯅ ꯃꯥꯁꯦ ꯎꯅꯕ ꯂꯥꯛꯏꯃꯤ ꯑꯉꯥꯡꯁꯦ ꯃꯥ ꯎꯗꯕ ꯀꯨꯏꯔꯦ ꯀꯩꯝꯇ ꯄꯝꯍꯧꯗꯕꯤꯗ ꯆꯥꯎꯈꯤ ꯇꯥꯔꯦꯅ ꯑꯩꯅꯁꯨ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯇꯥ ꯆꯥꯔꯤꯉꯩꯗ ꯈꯔꯅꯤ ꯂꯩꯃꯤꯟꯅꯁꯦꯅ ꯀꯧꯕꯅꯦꯕꯀꯣ ꯈꯅꯃꯅ ꯁꯤꯒ ꯂꯩꯊꯣꯔꯛ ꯁꯣꯝ ꯂꯩꯊꯣꯔꯛꯏꯒꯦ ꯋꯥꯎ ꯀꯅꯥꯅ ꯄꯝꯃꯤꯅꯣꯅꯦ ꯋꯥꯎ ꯌꯦꯡꯉꯦꯅꯦ Dia untuk ding tak. ꯖꯤꯖꯥ ꯁꯤꯅ ꯒꯤꯐꯠ ꯁꯤꯅ ꯃꯥꯏ ꯆꯤꯆꯥꯅ ꯄꯨꯔꯛꯄꯅꯤ ꯃꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯥ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯄꯣꯠ ꯑꯃꯃꯝ ꯌꯥꯎꯔꯦ ꯆꯠꯈ꯭ꯔꯒꯦ ꯆꯤꯆꯥ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯖꯝꯕꯥ ꯇꯧꯕ ꯂꯥꯛꯀꯅꯤ ꯂꯥꯛꯀꯅꯤ ꯑꯗꯨ ꯃꯌꯥꯝ ꯅꯣꯛꯅꯤꯡꯕ ꯍꯥꯏꯕꯀꯣ ꯑꯩꯒ ꯅꯅꯥꯎꯒꯁꯦ ꯃꯁꯛ ꯃꯥꯟꯅꯩꯗꯅ ꯑꯗꯨꯅꯅꯦ ꯃꯥꯅꯅꯦ ꯅꯅꯥꯎꯁꯦ ꯑꯩꯅꯤ ꯈꯟꯕ꯭ꯔꯥ ꯈꯪꯗꯦꯕ ꯍꯥꯏꯗꯤ ꯎꯔꯒꯅꯦ ꯀꯔꯤꯝ ꯀꯞꯅꯤꯡꯕꯒ ꯐꯥꯎꯗ꯭ꯔꯤꯕ ꯈꯪꯕ꯭ꯔꯥ ꯄꯦꯁꯨ ꯄꯦꯗ꯭ꯔꯤꯕ ꯌꯥꯝ ꯍꯔꯥꯎꯅ ꯂꯣꯏꯅꯩꯌꯦꯕ ꯑꯗꯣ ꯑꯇꯣꯞꯄ ꯃꯤꯅ ꯄꯝꯃꯒꯗꯤ ꯃꯥꯁꯦ ꯍꯧꯖꯤꯛ ꯈꯔ ꯄꯦꯕ ꯍꯧꯔꯦꯕ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯃꯤ ꯈꯪꯕ ꯍꯧꯔꯦ ꯃꯥꯁꯦ ꯌꯨꯝꯒꯤ ꯃꯤ ꯑꯇꯣꯞꯄ ꯃꯤ ꯍꯥꯏꯁꯦ ꯃꯥ ꯈꯪꯕ ꯍꯧꯔꯦ ꯃꯉꯣꯟꯗ ꯑꯗꯨꯝ ꯂꯣꯏꯅꯕ ꯃꯤꯗꯨꯅ ꯄꯝꯃꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯣ ꯑꯇꯣꯞꯄ ꯃꯤꯅ ꯄꯝꯃꯒꯗꯤ ꯃꯥ ꯑꯗꯨꯝ ꯀꯞꯄꯦꯕ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯄꯦꯅꯒ ꯇꯧꯕꯅꯦ ꯐꯖꯅ ꯀꯟ ꯀꯞꯆꯗ꯭ꯔꯒꯁꯨ ꯑꯗꯣ ꯑꯩꯈꯣꯏ ꯅꯅꯥꯎ ꯂꯥꯛꯄꯁꯤꯒꯗꯤ ꯀꯨꯏꯔ ꯃꯇꯨꯡꯗ ꯎꯅꯕꯅꯤꯅꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯥꯁꯦ ꯀꯔꯤꯝꯇ ꯀꯞꯇꯦ ꯑꯗꯨꯝ ꯂꯣꯏꯅꯈ꯭ꯔꯦ ꯍꯥꯏꯗꯤ ꯌꯥꯝ ꯍꯔꯥꯎꯅ ꯂꯣꯏꯅꯕꯗꯣ ꯑꯣꯏꯈ꯭ꯔꯦꯕ ꯑꯩꯒ ꯃꯥꯒ ꯃꯁꯛ ꯃꯥꯟꯅꯕꯩ ꯇꯧꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯤꯅꯣꯗꯤ ꯈꯪꯗ꯭ꯔꯦ 마 macam ni saya mana benar macam mana cakap buat saya ꯑꯁꯤꯅ ꯃꯌꯥꯝ ꯉꯁꯥꯏꯅ ꯃꯣꯔꯅꯤꯡꯗ ꯍꯧꯔꯝꯕ ꯁꯋꯥꯏꯗꯨꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯥꯒ ꯊꯛꯑꯅꯤ ꯑꯗꯣ ꯅꯅꯥꯎꯗꯣ ꯃꯥꯗꯤ ꯆꯥꯛꯁꯦ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏ ꯅꯨꯡꯗꯥꯡꯗ ꯄꯨꯟꯅ ꯆꯥꯔꯅꯤ ꯍꯥꯏꯔꯃꯤꯅ ꯁꯤ ꯆꯥꯔꯅꯤ ꯃꯌꯥꯝꯁꯦ ꯉꯁꯤ ꯅꯨꯡꯗꯥꯡ ꯊꯣꯡꯕꯩꯅꯤ ꯏꯂꯤꯁꯥꯒ ꯄꯥꯟꯒꯤ ꯑꯣꯏꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯎꯅꯤ ꯑꯗꯣ ꯏꯂꯤꯁꯥꯒ ꯑꯂꯨꯒ ꯑꯣꯏꯅ ꯊꯣꯡꯉꯅꯤ
ꯉꯧꯕꯁꯨ ꯂꯣꯏꯔꯦ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛ ꯊꯣꯡꯉꯅꯤ ꯁꯤꯁꯦ ꯑꯂꯨꯁꯨ ꯑꯣꯏꯅ ꯊꯝꯃꯦꯕꯀꯣ ꯑꯂꯨꯒ ꯑꯗꯨꯝ ꯊꯣꯡꯉꯅꯤ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯕꯁꯨ ꯂꯣꯏꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯥꯅꯕ ꯇꯧꯔꯅꯤ ꯑꯗꯨꯗꯣ ꯌꯨꯝꯗꯒꯤ ꯍꯩ ꯈꯔ ꯄꯤꯔꯛꯏ ꯃꯃꯥꯅ ꯑꯗꯣ ꯂꯥꯏꯗ ꯀꯠꯂꯅꯤ ꯑꯁꯤ ꯗ꯭ꯔꯥꯒꯟ ꯐ꯭ꯔꯨꯠꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯄꯥꯟꯕꯅꯦꯕꯀꯣ ꯑꯗꯨꯗꯣ ꯃꯃꯥꯅ ꯍꯟꯗꯛ ꯑꯍꯥꯟꯕ ꯄꯥꯟꯕꯅꯤꯅ ꯑꯩꯅ ꯊꯥꯔꯝꯕꯅꯦ ꯑꯦꯛꯆꯨꯋꯦꯂꯤ ꯑꯗꯣ ꯃꯃꯥꯅ ꯍꯟꯗꯛ ꯑꯍꯥꯟꯕ ꯄꯥꯟꯕꯅꯤꯅ ꯑꯩꯉꯣꯟꯗꯁꯨ ꯁꯤꯒ ꯂꯥꯏꯗ ꯑꯩꯈꯣꯏ ꯌꯨꯝꯂꯥꯏꯗ ꯀꯠꯂꯨ ꯑꯣꯏꯅ ꯄꯤꯔꯛꯄꯅꯤ ꯑꯗꯣ ꯌꯨꯝꯗꯁꯨ ꯀꯠꯂꯤꯅꯦꯕꯀꯣ ꯑꯗꯣ ꯃꯍꯥꯎꯗꯣ ꯀꯣꯟꯅ ꯈꯪꯍꯜꯂꯛꯑꯒꯦ ꯃꯌꯥꯝꯗ ꯆꯥꯔ ꯃꯇꯨꯡꯗ ꯀꯃꯥꯏꯅ ꯇꯧꯕꯗꯣ ꯑꯗꯣ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ